Akasvani Imphal Wahengbam Rajesh na pau pajari ahanbada maruiba pau Leibak asina ngasi jati gi mapa Mahatma Gandhi na laikidaba numit po Martyrs Day haina pangthokle Security Force na hawkiba numit nini asida Raija sigi tongan mafamsingdagi aina thingkraba lalolupsinggi myoising phare amasung Uttar Pradesh ki Prayagraj ki Mahakumbh gi Sangam Ghata netsinabadagi myoy kya laikidaba aduda Rashtrapati amadi Pradhan Mantri na awaba phongdorakle Jati gi mapa Mahatma Gandhi na laikidaba numit po leibak asina ngasi Martyrs Day haina pangthokli Ingkumja 1994 gi ngasi gi numit asida Mahatma Gandhi bu nomaina kaptuna hatkibani Manipuri su numit asi Raja Sarkar na sinduna Imphal gi Gandhi Memorial Hall da pangthokani Rajapal Ajay Kumar Bala na lusingduna Mahatma Gandhi gi mitamda laikatkani Thauram masiga mari leinana Ayuk pung 10 minit yangkai mapandagi pung 10 phawba minit amachupna siren khongani atopa siren amana pung 10 minit anidagi pung 10 minit ahum phawba khongduna thauram asi loisingani Raiji gi Home Commissioner N Ashok Kumar na thokpa cherolaman hai siren khongigan manungda manak nakpada leiba mioi singna tumina leptuna amadi gari thauriba singnasu gari khamduna leikidraba lusingba singi mafamda ikai khumnaba utpiu Thauramasta Mukhe Mantri Nongthomam Biren Singh, Mantri Singh, MLA Singh, Civil Amasung Police ki Makok Tongbo Official Singh Saruk Yagani. Imphal gi GM Hall da ngasi ayuk pangthok kodriba Martyrs Day ga mari lenana lambi chathok chasinda ahongba khara leiragani haina Traffic Control Police Wing gi SP na thokpa cherolamana hairi. Thauram pangthok ngai manungda Kaisampal omdagi Kangla gi Nongsup thangba getamna lakpa gari singna Nitai Pat Chuthek General Post Office Sanjen Thonglomda thaidoktuna chakani. North AOC dagi LIC crossing tamna lakpa gari singna Khongrang ani karak MG Avenue dagi Kangla gi Nongsup thangba gate lomda lakpa gari singna All Power House dagi LIC crossing lomda chakani. Loinana Sanjen Thong amasung General Post Office lomdagi Kangla gi Nongsup thangba gate lomda lakpa gari singna Nitai Pat Chuthek dagi Kaisampal lomda amadi Uripok lomdagi Kangla tamna lakpa gari singna Nitai Pat Chuthek lomda chakadabani hariba ohongba si thauram loidri phawba chanagani hari Rashtrapita Mahatma Gandhi laikidabagi Humudra Taret Suba Kumon Thorom Manipur Pradesh Congress Committee na sinduna ngasi ayuk BT Road Imphal da leiba Congress Bhavan da pangthokani Thorom maduda MPCC ki President K Megachandra na lusingduna Mahatma Gandhi gi mitamda laikatkani Security Force na hawkiba numinini asida Raija sigi tongan mafam singdagi aina tingraba lalorup singi myoy sing phaki Manipur Police ki charolaman na hai ngarang RPF PLA gi myoy ani phaki makhoi Pauna Bazar gi akoibida leiba dukan singdagi sel khaibada chenaba misangni hari makhoi dagi magazine ga loinana .32 pistol ama 7.65 ki kapa yariba maru taret mobile handset ani chakani panba gari yauna atei polam sing phagat pangamle Amaromda Security Force na Thawal Jila gi Khongjom Police Station gi manung chanba 10 thadagi Pripak Pro gi myoy ani fare hawkiba leba popo numita Security Force na KYKL gi myoy ahum amasung UNLF K gi myoy ama Tengnopal Jila gi Border Pillar 85 amasung Border Pillar 86 ki maraktagi phaki pharba myoy sing Tengnopal Police Station da sinakre hari Ngarang Jiribam Jila gi Jiribam Police Station gi manung chanba Nungchupi Khulda Lamangna duna satlamba nupi ama mahaki imung manungda sinakre hari wakal choraba nupi adu Moljol Kuldegini hari Maragasta akanba cheksil thoranga loinana National Highway 2 amasung National Highway 37 da nomada tangai padana changba polam poba gari sing pusilakli National Highway 2 da gari chani marfu taret amasung National Highway 38 da gari chani kunmari ahenba security ga loinana Imphal tamna pusilakre Assam Rifles ki company operating base Thawalda Nomagiba company commander Singa Unabigi Thorama Mangarang Pangthokre. Thoramadu the company commander na defense forcing that Nahasina Karam na Changa dagi Habigi Matang da Wanganki. Handak the Career Foundation Thawala Sinduna Pangthokiba Anishuba Rise Taki General Knowledge Quiz Competition da Makok Matang Takrabas Mairo Sindasu Mana Matum Yentoki. Directorate of Environment and Climate Change na sinduna Protecting Wetlands for Our Common Future haiba hiramda Raija Thaki oiba symposium amangasi Imphal Iski Forum patalaiba Directorate asigi office ta pangthok lagani
Imphal isi wangkai thangjam lekai da leba Chaitanya Institute of Sankirtan gi anova production Dekho Guru Brahmatal utpagi thoram amangarang top awang lekai da leba Nehru Memorial Club Community Hall da pangthokre. Thoram adura Ketrao Kendri Hanagi MLA Nahakpam Indrajit Rangani Ketan gi Chairman Prabhu Ajit Das amasung Nehru Memorial Club ki President Ayekpam Kumar Singh saruk yaki. Tabiriba pawasi Akashbani Imphal dagini. Uttar Pradesh की प्रयागराज की महाकुंभ की संगम घाट मी नेशनबदा सीब मीगी मसिंग कुंथ्रा सुखरे मियोई हुंफु हेमना अशोक अपन नंगले कुंभ मेला की डीआईजी बैशप कृष्ण हाई अखरा लंबीदा ngakliba बैरिकेड सिंह थुगाइदुना यामला मियामना हुपसिललकपदगी थोकदोक अदु थोकिबने मफम अदुदा पांगथोकपा पाउगी मेफम अमदा मांगना हाई नोंगालमदाई पुंग अमदगी अनि फावगी मनुंगदा थोकदोक अदु थोकिबने खुदकता मी कनबगी थबक चथकी अमदी अशोक सिंह हॉस्पिटल दा पोकतुना लायंकी राष्ट्रपति द्रौपदी मुर्मू प्रधानमंत्री नरेंद्र मोदी अमदी गृहमंत्री अमित शाह थौदोक अदुदा नुंगाइतब फोंदोरकली सोशल मीडिया दा थगलप वारोल अमदा राष्ट्रपति द्रौपदी मुर्मू लेखिद्रब मियोइसिंगी इमुंग मनुंगी अवाबदा सरुक यारी सोक्तुना लेब मियोइसिंग अथुब मतमदा फब ओइरसनु हारी प्रधानमंत्री नरेंद्र मोदी नसु लेखिद्रबसिंगी मफमदा अवाबा फोंदोकपगा लोइनना महाकुंभदा असिगुम थौदोक थोक्तुना मियोइ क्या लेखिदबा असि थमोइ सोकनिंगाइनी हारी मालेम की ख्वाइदगी चाव धर्म की म्याम पुनबनी है लौनरीब महाकुंभ मेला असिदा ngarang nungthil pung ani phawbada miyoi koti taret hembana mauni amabaisa numita tribeni sangamda irup nakhi tha asigi tarau humdoi digi hokiba महाकुंभ मेला असिदा हौजि phawbada bhakta koti kunmanga henbana tribeni sangamda irupki मेला asigi yenglaga railway na ngarang akhanaba railgari chama marfudra chenki New and Renewable Energy Mantri Prahlad Joshi Nahari ing kumjali singani kuntra phawbada sarkarna non fossil fuel degi mai gigawatt changa puthoknaba honari Nai Delhi da ahum suba India Energy Transition Summit hogdoludna mantri nahai lagliba chahi khara asida energy demand saruk asi ani thopagi changdagi hengalaklaba yai ngasi phongba pawse singi maroi pawsingi dam hojik Naorem Victor leire Victor Thagachari Rajesh Myanmar da kuki terrorist singna Manipur gi lalhaubu singda chatharakpa lan Manipur gi lalhaulup singna kuki terrorist kuntra gi mathakta hatkre nongmei kuntra fangle haiba paw naharol gi thodang paw chegi ahan headline tawri masiga mari leinaba paw sing sanalaibak huyenlan paw Shanghai Express English amasung Manipuri edition dasu headline tawduna fongli Mahakumbh Mela da netsinabada miyoi nifu hena sikre humpu na laika nari haina sanalaibak paw cheda ahan headline tawri pawasi Manipur Mail amasung People's Chronicle dasu anisuba headline tawri Society na chalai rambadagi laingak na paisin krava Jennings ki Dental College kumhai tare Dental College ki OPD X-ray machine sizinaba yaraktaba tha mari surakpadagi patient sing kokta khut hamna kre haiba paw huyenlan pawgi ahan headline tawri Jai Bapu Jai Bhim Jai Sangvidan hogdokpada Congress na hai Constitution semdok na ba hotnarakpa ngamhanloi haiba pawna Shanghai Express Manipuri edition gi ahan headline tawri Manipur dagi puthoki na ba hotnaramba lupa crore mari lakh humpumanga rongi brown sugar amasung kani phagat kre haiba paw amasu pawche asigi anisuba headline tawri Manipuri film gi saknai raba actor Dia Khwairakpam leikidre Chief Minister yauna luchingba kaya na awaba phongdora kre haiba paw Inchel Express ki ahan headline tawri Conflict zone da child recruitment tawba lepkadabani non-state actors singna angang sing adu aswai angam yaudana thadorkadabani haiba paw ama Manipur News ki ahan headline tawri pawche asimakta da unrecognized private school sing chatliba academic session lisingani kun mga kuntaruk tagi thingzilagani haiba pawna ani suba headline tawri Thingbina ba laitana Chingkhai Ching Reserve Forest tagi achauba mechin sizinaduna laibak hondokli haiba paw pokna fam pawche gi ahan headline tawri Jiribamda lairiba lanjenariba miyoi singna sarkarna karamba thabak paikhatlabage haina wahang hanglakibagi paw Imphal Free Press ki anisuba headline tawri Manipur Sarkar Kendra amasung UNC gi marakta nakal ahum gi oiba wari ngasi sanaragani haiba paw gan few mail gi ahan headline tawri Scheduled Tribe Mahairoi Singi Pre-Metric amasung Post-Metric Scholarship Application Form thazin bagi matam mathang thagi taret fawba sangdokle haiba paw ama Tamenglong Times ki ahan headline tawri Rajesh Thagachari Victor aroibeda maroiba paw leibagasina ngasi jati gi mapa Mahatma Gandhi na leikidaba numipu Martyrs Day haina pangthokli
Security Force na hawkiba numinini asida Raija sigi tongan mafamsingdagi aina thingraba lalolupsingi mioising pare amasung Uttar Pradesh ki Prayagraj ki Mahakumbagi Sangam Gata nesinabadigi mioi kya laikidaba aduda Rashtrapati amadi Pradhan Mantri na awaba phongdoragli. Pau lujare.